nupa ahumak magi dumda lai. Jacob na phone lok laga Irik te call taurami. Irik na boss. Aigi master ki poro dress ka su poro. Oi boss atay di. Atay yani. Ado boss ngasi shooting off oil cycle aheng de horge. Heroin ju crossing mamale. So we soction mo alode. Ju ko khafang mi mana ka ka da banate. Phone de thamna kre Roger na Irik na bora dra. Ada ay rum da ngai laud na. Oi. Roger bi rum de changmina e nang le ramo ay breakfast semake. Oi. Roger ne breakfast to semaga makoi ani chamina rami. Tanja da calling bell kinga e Roger na to agi yeng lubada Irik orami. Sir, boss like ibra. Lay jango. Irik na boss master ki shidile jare. Oh, yari dress for abana draw. Oi pujare ekwita na mora. Jacob na yani sofa da thanamo. Ai ko na room jango da lo shinjarge. Oi boss, ai ko shu staff room da layurage. Director da sauda na ba nang khra unaramo. Pepa ngal kari yam taning de. Oi boss. Irik to chat kre ani to amo chana sana ori watai sanarami. Jacob na oi de swagi jugalem ta khangde nang khang baga leibra. Raja na khangde dei sumta Irik na to pati ga porksani hai khoya dra. Fori niak le ga harke ma je to unaram kini. Aduvida migi hotel da sagana bonase aduda migi de lano jibane honase ada nang shooting sidadi loisinaba fazana honaro kyam walige loidawa 70% hena nambulorabane matam kradi makata ba contract amata loroi kege film gamta kumningdre shia yam pamjana oikibana tra adoisu kumbya kumedana Leo ki draw ai di de chalani chato bu jakro ai ki se thanam hai bra gyar se chaminar se ai su ai gi room da leurage okay law ani du chaba thapa loiduna thomina e makoi ani ne hek tholopaga li su phone wari sana raga thole e li na panthabya banati ai su laknu batarage pochira Changada sing the Loramo, Pachagide, Kashukaluno, Jugali do the Yamalo, Sasalo Shinaba. Oh, yay. Jaco Karojasu, Lee Noari Sanaribado, Hife Taragalay, Lee Su, Rumduki Tongmea the Lepaga, Warito Sanari. Lina. Oh, very raggedy, Tamagigo. Phone the Hectam Kibaga, Lip to Tongang Dopagi Makoldare E. Nupa humak kanalaki ngubada tuwandu tande mande khao magaloina na thokle e makuta room aduki su adusu pairami nupa humak mitham hongdagi yengi tona luktharaga lakpadu ubada ahumak machi lengde ngihaktang aduda ahumak pusta lerami tona mama hek nongkhalakpaga nupa ahumak ras na hakibagi matung inna kwele lerami Kaidawni kaiti chani khanglamde Jacob magi master ki du paraga magi room du thong hang na bonari nupani dina magi room du loktong na bonari tawriba mataw sindu ubada tonsu haipeting alami adubu hoy mai karim ta harude magi room ta na laaga sodo hanglami aduga fatchangki ma hek changki baga so tingluraba hero ahumdu Sor sang doklami Makoy ahumsu karimata hainade Jacob su magi kada fatchangkre Liga Roger su liptana laga makada kumkre Ton wakalda Kain ahumak aigi ignabadawna amataga kortena Parabani kanamte kawira kano haribani Panadong moy sangi
ꯂꯤꯞꯇ ꯂꯤꯒ ꯔꯣꯖꯔꯒꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯔꯝꯗꯦ꯫ ꯃꯈꯥ ꯌꯧꯕꯒ ꯔꯣꯖꯔꯁꯨ ꯀꯤꯆꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯤꯁꯨ ꯄꯥꯔꯀꯤꯡꯗꯒꯤ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯤꯅ ꯂꯥꯛꯂꯤꯕꯗꯨ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕ ꯇꯣꯟ ꯍꯣꯏꯒꯤ ꯍꯣꯇꯦꯜꯗꯅꯤ꯫ ꯂꯦꯕꯔ ꯃꯌꯥꯝꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤ ꯑꯃꯗ ꯂꯤꯅ ꯌꯣꯠ, ꯁꯤꯃꯦꯟ, ꯅꯨꯡꯂꯩꯉꯣꯏ ꯂꯣꯏ ꯁꯨꯔꯦꯀꯣ? ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯁꯔ, ꯄꯣꯠ ꯆꯩꯗꯤ ꯂꯣꯏꯅ ꯁꯨꯔꯦ꯫ ꯎ ꯂꯧꯕ ꯆꯠꯈꯤ ꯂꯥꯛꯑꯅꯤ, ꯖꯤꯝꯒꯁꯨ ꯂꯩꯔꯦ꯫ ꯄꯨꯟꯅ ꯀꯌꯥ ꯇꯥꯔꯦ? ꯁꯔ, ꯌꯣꯠꯇꯤ ꯇꯥꯡꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯌꯣ, ꯇꯥꯡꯁꯅꯨ꯫ ꯄꯨꯟꯅ 30K ꯇꯥꯔꯦ, ꯎꯒꯤ ꯌꯥꯎꯗ꯭ꯔꯤ꯫ ꯐꯔꯦ, 50Kꯁꯦ ꯍꯥꯟꯅ ꯄꯥꯏꯔꯣ꯫ ꯃꯌꯥꯝꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯈꯔ ꯈꯔ ꯄꯤꯊꯣꯛ, ꯋꯥꯠꯂꯁꯨ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ ꯁꯔ꯫ ꯃꯈꯥꯗꯤ ꯐꯖꯅ ꯄ꯭ꯂꯁꯇꯔ ꯇꯧꯔꯣ, ꯄꯤꯂꯔꯒꯗꯣ ꯈꯔ ꯁꯤꯃꯦꯟ ꯅꯝꯍꯜꯂꯨꯀꯣ꯫ ꯊꯕꯛꯁꯦ ꯄꯟꯊꯕ ꯌꯥꯗꯦ, ꯑꯊꯨꯕꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯐꯅꯤ ꯁꯔ꯫ ꯑꯗꯨꯗꯤ ꯌꯥꯔꯦꯀꯣ, ꯑꯩꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯠꯇꯣꯏꯅꯤ, ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯐꯣꯟ ꯇꯧꯔꯛꯑꯣ꯫ ꯍꯣꯏ ꯁꯔ꯫ ꯂꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯗꯤꯄꯥꯔꯠꯃꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯂꯦꯕꯔꯁꯤꯡꯗꯨꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯑꯇꯦꯛ ꯑꯀꯥꯏ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕꯇꯨ ꯃꯊꯟꯇ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯤꯚꯤꯅ ꯃꯥ ꯌꯦꯡꯂꯤꯔꯥ ꯃꯥꯅ ꯇꯤꯚꯤ ꯌꯦꯡꯂꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯇꯔꯪ ꯑꯃꯗꯅꯤ ꯂꯩꯔꯤꯕꯗꯨ꯫ ꯃꯇꯣꯝꯇ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯐꯥꯎꯔꯤꯕꯅꯤ꯫ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯖꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯀꯣꯏꯕ ꯆꯠꯇꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯐꯪꯕꯁꯨ ꯅꯠꯇ꯫ ꯈꯜꯂꯨꯔꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯊꯋꯥꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅꯕꯨ ꯌꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯐꯦꯁ ꯇꯧꯗꯧꯁꯨ, ꯅꯨꯄꯤꯗꯨꯅ ꯌꯥꯕꯗꯤ ꯂꯥꯏꯔꯗꯅ ꯍꯩꯅꯗꯕꯒꯤ ꯃꯇꯧꯗꯨ ꯈꯜꯂꯨꯔꯒ ꯇꯤꯚꯤꯒꯤ ꯔꯤꯃꯣꯠꯇꯨ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯑꯁꯨꯛ ꯅꯤꯡꯕ ꯊꯨꯡꯗꯕ! ꯑꯩꯅ ꯅꯍꯥꯟꯈꯩ ꯑꯁꯨꯛ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯨꯔꯤꯕꯁꯦ ꯑꯔꯦꯝꯕꯅꯤ꯫ ꯅꯨꯄꯤꯗꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤ, ꯄꯩꯁꯥ ꯄꯥꯝꯃꯤ, ꯀꯥꯔ ꯊꯧꯕ ꯅꯨꯄꯥ ꯄꯥꯝꯃꯤ, ꯄꯣꯁ ꯇꯥꯕ ꯅꯨꯄꯥ ꯄꯥꯝꯃꯤ, ꯅꯤꯁꯥ ꯆꯥꯗꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ, ꯆꯨꯝꯃꯤ ꯐꯤꯔꯥꯟ ꯆꯥꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯀꯩꯒꯤ ꯑꯩ ꯄꯥꯝꯗ꯭ꯔꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ꯫ ꯑꯩꯕꯨ ꯀꯩ ꯋꯥꯠꯀꯦꯕ? ꯐꯖꯔꯦ, ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯁꯨ ꯒꯤꯔꯤ ꯇꯛꯇꯧꯗꯣ ꯄꯟꯊꯧꯅ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ, ꯃꯤꯅꯥꯏꯒꯤ ꯃꯄꯣ꯫ ꯃꯇꯣꯝꯗ ꯏꯁꯧꯁꯨ ꯂꯥꯡꯉꯤ, ꯑꯃꯨꯛꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯪꯒꯠ ꯍꯟꯗꯥꯁꯨ ꯆꯠꯂꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯇꯣꯟꯒꯤ ꯔꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯁꯨ ꯊꯣꯛꯂꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯇꯣꯟ ꯊꯣꯛꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯣꯟꯁꯨ ꯖꯦꯀꯣꯕꯅ ꯂꯩꯔꯤꯕꯗꯨ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯏ꯫ ꯅꯨꯄꯥꯗꯨꯅ ꯁꯔ ꯔꯥꯖꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯇꯣꯟꯅ ꯑꯣ ꯍꯣꯏ ꯂꯥꯛꯆꯔꯒꯦ꯫ ꯅꯨꯄꯥꯗꯨ ꯑꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯁꯨ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯖꯦꯀꯣꯕ ꯈꯛꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯟ ꯑꯃꯨꯛ ꯆꯠꯊꯣꯔꯛꯏ꯫ ꯖꯦꯀꯣꯕ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯄ꯭ꯔꯞ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯁꯇꯔ ꯀꯤꯗꯨ ꯄꯥꯏꯔꯒ ꯔꯨꯝꯗꯨ ꯂꯣꯛ ꯇꯧꯔꯝꯃꯒ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯂꯤꯞꯇꯨꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕꯗꯨꯗ ꯇꯜꯂꯗꯨꯅ ꯁ꯭ꯇꯤꯌꯔꯔꯣꯝꯗ ꯑꯣꯏꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ꯫ ꯆꯦꯟꯕ ꯍꯧꯔꯒ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯇꯣꯟꯅ ꯇꯞꯅ ꯀꯨꯝꯂꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯂꯦꯞꯄꯤꯕꯅꯤ꯫ ꯇꯣꯟꯁꯨ ꯃꯤ ꯑꯃ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯤꯕꯅꯤꯅ ꯁꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯖꯦꯀꯣꯕ ꯑꯣꯏꯔꯝꯕꯗꯨꯗ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯇꯣꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗꯨꯗ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯀꯨꯝꯊꯔꯛꯏ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯖꯦꯀꯣꯕ ꯋꯥꯈꯜꯗ ꯀꯔꯤꯝꯇꯒ ꯀꯧꯔꯛꯇꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯑꯩꯅ ꯀꯧꯔꯁꯨ ꯔꯨꯜ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯑꯅꯤꯅ ꯀꯧꯗꯕꯅꯤ꯫ ꯇꯣꯟꯁꯨ ꯋꯥꯈꯜꯗ ꯀꯔꯤꯝꯇꯒ ꯍꯥꯏꯔꯛꯇꯦ, ꯁꯥꯎꯔꯤ ꯃꯥꯜꯂꯦ, ꯐꯅꯗꯨꯝ ꯐꯔꯦ, ꯉꯔꯥꯡꯒꯤ ꯃꯇꯧꯗꯨꯒ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ, ꯑꯩꯁꯨ ꯀꯧꯗꯕꯅ ꯐꯔꯅꯤ꯫ ꯇꯣꯟꯁꯨ ꯔꯥꯖꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯔꯣꯝꯗ ꯂꯥꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯇꯣꯟ ꯉꯥꯏꯕ ꯑꯣꯏꯅ ꯑꯗ꯭ꯋꯥꯏꯗ ꯀꯣꯐꯤ ꯑꯃ ꯊꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯟꯅ ꯁꯔ, ꯔꯥꯖꯅ ꯑꯣ ꯅꯪ ꯂꯥꯛꯑꯕ, ꯆꯪꯉꯣ꯫
Ton manangda changlai. Pabungga wari khara sanasi. Oi sir. Sir nati aidi mayamgi pabungni. Sorry pabung. Namasina pukchen khara pikpasida mara leijadraba ichada awafam pibire. Noigi hotel adubusu athubida semgatnaba noi tamoda sinakrabani. Sidaidi nangsu hotel asida leiduna cook adum oiro. Awada palayrasu adum pabungda hairao. Aigidi ichani wan yaude. Icha sakna nangbu pabung no honagani. Nangi room adudasu nungaina leithuo. Ton mapukning nungsiai adumna rasna hairpaduda mapabu miss tawjarami. Oi pabung. Haujikti ichana pamdaba yadaba amata khudong thelaroi. Noi tamo oigera, Jacob oigera, Roger oigera, nafamda amata yelhalaroi. Mi amagi punchida khulok thangwai base hingbada yamna apanba oibani. Nungaifam sugang khangdabani. Aduna ichagi punchida yetanaba pabungna makoidasu haikrabani. Lamhen tumhen balayrabasu pabungdi tairu. Ton haujikta da bab tarai ngasai ahumakna kaimta hairektaba amade haujik waida Jacobna karimata kauraktabagi maram khanglammi. Ai pabung. Fore duri namanabi cook amaduga kai-kaino thong thakminaro. Nangi room adugi bharadi free oigani. Ichana hayengwai phau leigesu leyu. Nangi mingda room ado reserve da thamadawni. Ton wahayda tabada haraujarami. Adugu room thangnariba hero singdu mathang urai. Machinda haipe chutoklami. Rasna kai hainingliba. Kaishu hainingai leitre babung. Fare chalo. Ado namasina ichada fukibado waruganuko. Babung adugidi aigesu khandeda. Nimito aigesu asoiba leibaini. Fare babung aisu kai-kaino yauksilukige. Yoro. Ton harau office tagi tholai. Avem amuk unarani khalubada yamna nungaijarami. Nokmi thokjarakpadu Dhruva samana coffee thaklaga pairap yenglakpadagi mutga loina off oirami. Kari dorino asinamo. Jacob prap lai. Tondi Jacob ki mataw aduda adumak leptuna lay. Khangmidana karan hek tarakpada pabung daidokeba. Jacob prap changsilaga Ton gek maningda leiriba use me aduda coffee thakpagi jispo adu hundoklami. Makut amana thangalakpada Ton hairap leithui. Adugu Jacobna usitana machindu taithoklaga karimata hairamdabi mapabunggi office ta changki. Tauriba mataw aduda Tonsu hairapti pakhatjarami. Usitapase karimata mengtadi hena dum hengatle. Yam pharudori machine pase. Ton murum soladuna kitchen laiba adomda lai. Ton tapna changaktuna nga tauriba bengi maningda kolami. Avem pakatna. Oima! Tona. Ja. Aya. Bye. Nungairiba. Nungairi hingchabi uda kuire. Nang makeup tamba loraba. Loidore. Adurasu toe. Parida sidaide khoi nemo pulase. Nang yaudabasa yam nungaite. Haujikti ai lai. Ado kai thongba lorage. Order yam lai bema. Haujikti ne online dasu order khulakamani. Delivery nupasu ahanadi ahong kakto irambada taruk surabani. Tu ada chetele ngasigi order ngaktani. Ton chetele badu yengami. As yami hai. Yamani. Fare sareng se ai thongnaba sem sarage. Oi bai yam harawai nanglak pase. Roger su pakna songi kitchen da changludrabani. Adugu Ton changkiba uhobaduda kaishu khangsinadaba sarga photjanglai. Abem kai lore. Abem sutolaga khem loidrida sir su lakpidana. Aishu somda yada tawbani. Farese nga doi tarage chagem bomnaba thawang toro. Ai sir. Ton wakhalda
ꯈꯩꯅꯨꯝ ꯇꯧꯔꯝꯃꯤ ꯉꯔꯥꯡꯈꯛ ꯎꯅꯗꯕꯗ ꯀꯧꯔꯛꯇꯤꯌꯦ ꯍꯦꯔꯥ ꯑꯩꯁꯨ ꯀꯧꯔꯦ ꯑꯝꯇ ꯔꯣꯖꯔꯁꯨ ꯇꯣꯟꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ ꯀꯧꯗꯤ ꯀꯧꯅꯤꯡ ꯀꯧꯕꯗꯤ ꯉꯝꯗ ꯑꯕꯦ ꯊꯔꯣꯏ ꯐꯨꯠꯈ꯭ꯔꯕ ꯐꯨꯠꯂꯦ ꯇꯣꯟ ꯊꯔꯣꯏ ꯊꯣꯡꯕꯗꯨ ꯑꯣꯔꯗꯔ ꯌꯥꯝꯕꯅꯤ ꯑꯗꯨ ꯍꯥꯟꯅ ꯂꯧꯈꯠꯄ ꯌꯥꯒꯗ꯭ꯔꯥ ꯇꯣꯟꯁꯨ ꯔꯣꯖꯔꯅ ꯍꯥꯟꯅ ꯀꯧꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯛꯃꯤ ꯌꯥꯅꯤ ꯁꯔ ꯊꯔꯣꯏ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯊꯣꯡꯕ ꯂꯣꯏꯕꯒ ꯁꯠ ꯄꯤꯊꯣꯛꯀꯣ ꯄꯦꯛ ꯇꯧꯕꯗ ꯑꯃꯨꯛ ꯃꯇꯝ ꯆꯪꯅꯤ ꯑꯗꯒꯤ ꯗꯤꯂꯤꯚꯔꯤ ꯇꯧꯕꯗ ꯑꯃꯨꯛ ꯃꯇꯝ ꯆꯪꯗꯣꯔꯤꯕꯅꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯣꯏ ꯁꯔ ꯑꯁꯨꯝꯅ ꯍꯔꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯊꯣꯡ ꯊꯥꯛꯂꯝꯃꯤ ꯔꯣꯖꯔꯒ ꯇꯣꯟꯒꯗꯤ ꯀꯧꯅꯗꯕ ꯌꯥꯔꯣꯏ ꯅꯨꯡꯇꯤꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯣꯔꯤꯕꯅꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯖꯦꯀꯣꯕ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯔꯣꯖꯔꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯖꯦꯀꯣꯕ ꯁꯠ ꯈꯨꯝꯂꯛꯏ ꯑꯣ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯇꯣꯝꯇꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯑꯄꯥꯝꯕ ꯈꯜꯂꯒ ꯄꯪꯀꯣꯠꯇ ꯀꯣꯠꯂꯒ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯍꯥꯞꯄꯝꯃꯤ ꯔꯣꯖꯔꯅ ꯑꯩ ꯐꯖꯅ ꯁꯦꯝꯕꯤꯔꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯖꯦꯀꯣꯕꯅ ꯌꯥꯔꯦ ꯅꯊꯧ ꯇꯧ ꯑꯩ ꯈꯨꯠ ꯄꯥꯟꯖꯩ ꯆꯥꯛꯀ ꯊꯤꯗ ꯇꯣꯠꯄꯗꯧꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯑꯩꯅ ꯆꯥꯅꯕꯅꯦ ꯅꯪꯅ ꯆꯥꯅꯕ ꯅꯠꯇꯦ ꯖꯦꯀꯣꯕ ꯄ꯭ꯂꯦꯠꯇꯨꯗ ꯖꯒꯠ ꯄꯣꯝꯕꯒꯤ ꯑꯦꯟꯖꯥꯡ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯔꯣꯖꯔꯅ ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯗ ꯋꯥꯏꯍꯦ ꯁꯩꯇ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯔꯤꯒꯦ ꯅꯍꯥꯟꯋꯥꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯖꯦꯀꯣꯕꯇꯣ ꯑꯣꯏꯗ꯭ꯔꯦ ꯖꯦꯀꯣꯕ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯀꯣꯠꯇꯅ ꯆꯥꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯆꯥꯏꯁꯤꯕꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯇꯥꯟꯖꯥꯗꯨꯗ ꯍꯤꯜꯁꯀꯤ ꯃꯈꯣꯜ ꯀꯣꯛ ꯍꯧꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛ ꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯖꯦꯀꯣꯕꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯨꯏ ꯔꯥꯅꯤꯅ ꯁꯅꯥ ꯖꯦꯀꯣꯕ ꯇꯥꯁꯤꯟꯅꯗꯦ ꯆꯥꯔꯤꯕꯗꯣ ꯑꯃꯨꯛ ꯈꯜꯂꯒ ꯑꯗꯨꯃꯛ ꯆꯥꯔꯤ ꯖꯦꯀꯣꯕꯀꯤ ꯆꯥꯅꯕꯗ ꯎꯕꯗ ꯔꯥꯅꯤꯅ ꯀꯩꯅꯣ ꯁꯅꯥ ꯅꯪꯅ ꯆꯥꯔꯤꯗꯨꯕꯣ ꯖꯦꯀꯣꯕ ꯁꯥꯎꯔꯞꯅ ꯆꯤ ꯊꯣꯡꯕꯅꯦ ꯆꯤꯕꯣ ꯊꯣꯡꯕꯅꯦ ꯆꯤꯕꯦꯠꯅꯦ ꯊ꯭ꯔꯤꯗꯨꯝꯅꯦ ꯑꯗꯒꯤ ꯑꯋꯣꯕꯒ ꯑꯗꯨꯃꯥꯏꯅ ꯏꯆꯥꯗ ꯆꯥꯅꯕ ꯁꯦꯝꯃꯛꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥ ꯔꯥꯅꯤ ꯀꯤꯆꯟꯂꯣꯝꯗ ꯑꯃꯨꯛ ꯀꯣꯛ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯇꯤ ꯑꯗꯨꯃꯛ ꯆꯥꯍꯧꯔꯤ ꯔꯥꯅꯤ ꯆꯪꯂꯛꯄꯗ ꯇꯣ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯍꯩ ꯔꯣꯖꯔ ꯉꯛꯅ ꯏꯃꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯤꯅꯣ ꯏꯃꯥꯁꯦ ꯄꯥꯕꯨꯡꯒ ꯄꯥꯎ ꯐꯥꯎꯅꯕꯤꯗ꯭ꯔꯕꯣ ꯐꯥꯎꯅꯗꯕ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯉꯣꯟꯗꯅꯦ ꯔꯣꯖꯔ ꯁꯥꯎꯔꯞꯅ ꯅꯣꯏ ꯋꯥꯁꯦ ꯀꯣꯛꯀ ꯉꯥꯎꯏꯗ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯟꯗꯣꯏꯔꯣ ꯃꯄꯨ ꯌꯥꯝꯃꯟꯗꯅ ꯃꯤꯅꯥꯏ ꯑꯩꯈꯣꯏ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯗꯣꯔꯦ ꯔꯥꯅꯤ ꯇꯣꯟꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯅꯪꯅ ꯑꯣꯏꯔꯝꯅꯤ ꯏꯆꯥ ꯁꯅꯥꯗ ꯑꯁꯨꯝꯅ ꯄꯤꯖꯔꯤꯕꯁꯦ ꯔꯣꯖꯔꯅ ꯄꯦꯜꯂꯦꯗ ꯈꯨꯁꯩꯗ ꯂꯋꯥꯏ ꯂꯧꯊꯥꯎꯗꯒꯤ ꯍꯧꯔꯛꯄꯤ ꯅꯪꯒꯨꯝꯕꯅ ꯏꯆꯥꯗ ꯑꯗꯨꯝꯅ ꯄꯤꯖ ꯌꯥꯕ꯭ꯔꯥ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯣꯇꯦꯜ ꯑꯁꯦ ꯌꯣꯟꯕ ꯂꯥꯛꯏꯔꯣ ꯖꯦꯀꯣꯕꯅ ꯈꯣꯟ ꯀꯜꯂꯞꯅ ꯑꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯧ ꯐꯠꯇꯕꯤ ꯐꯤꯂꯝ ꯗꯔꯃꯥꯗ ꯃꯅꯦꯝ ꯐꯠꯇꯕꯤ ꯎꯕꯩ ꯋꯥꯅꯤ ꯑꯁꯦꯡꯕꯗ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ ꯏꯃꯥꯅ ꯑꯍꯥꯟꯕꯅꯦ ꯄꯨꯔꯥ ꯄꯨꯔꯤ ꯂꯂꯤꯇꯥ ꯄꯋꯥꯔꯅꯤ ꯀꯤꯆꯟꯁꯤꯗ ꯏꯃꯥꯁꯨ ꯀꯣꯟ ꯆꯥꯝꯕ ꯂꯥꯛꯏꯔꯣ ꯁꯅꯥ ꯀꯧꯀꯅꯨ ꯇꯥꯅꯤꯡꯗꯦ ꯀꯅꯥꯏ ꯁꯅꯥꯅꯣ ꯅꯪ ꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯃꯛ ꯏꯃꯥꯒ USAꯗ ꯆꯠꯈ꯭ꯔꯁꯤ ꯀꯨꯏꯔꯝꯃꯅꯤ ꯏꯃꯥ ꯅꯪ ꯅꯄꯥꯝ ꯆꯠꯇꯕ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯃꯧ ꯐꯠꯇꯕꯤꯁꯤꯗꯤ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯑꯩꯒꯥꯃꯨꯛꯅ ꯈꯥꯕꯩ ꯁꯥꯕꯩ ꯑꯣꯠꯄꯤꯔꯛꯏꯗꯣ ꯁꯅꯥ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯄꯥꯝꯖꯗ꯭ꯔꯦ ꯅꯪ ꯅꯆꯥꯒ ꯑꯣꯏꯕ ꯅꯪꯒꯤ ꯏꯂꯧꯗꯅ ꯑꯩꯁꯨ ꯑꯃꯨꯛ ꯄꯨꯛ ꯐꯠꯇꯕ ꯃꯇꯥꯡ ꯌꯧꯔꯛꯑꯦ